Akespan Infal, Wahing Bamwa Pau Pajeri, Ahanbeda, Marueba Pau. Prabhu Jishu Christa bu cross sa pangting no na halabatungda amuk hingalakibanumit Easter Sunday gi palan thorom ngasi malem sinbetungda pangtokli. BJP gi MP singna Supreme Court amasung Bharat ki Chief Justice ki matang da phongdokhiba yenaningai oiraba wafam adu maranai gi oiba wafam ni dol ga mari leina de hairi. Work Amendment Act ki kanabasing miyam da khanganabagi damak BJP na ngasi dagi laibak sinbetungda Work Shudhar Janajagran Avian Hauragani amasung Jammu Kashmir gi Riyasi jila dangarang Brajata bada miyoi ani sire amasokle yawama de hameng ni purom su sire. Prabhu Jishu Christa bu cross the pang tingduna halabatungda amuk hingalakiba numit Easter Sunday gi palan thoram ngasi malem sinbetungda pangtokli. Laibaki mapam kayada numit asiga mari lainana Christian singna church singda akhanaba laisol thoram kaya pangtoknari. Manipur da su Christian singna ngasi Easter Sunday gi palan thoram pangtoknari church singda ayuk angan badagi hauna laisol saba pangtokpana numit asigi mapungai ba saktam oiri. Aikoi gi none paumi gi paudam ama. Sengthoi wangthoi raba Prabhu Jisuna pap ki damakta Calvary cross ta pangtingduna sibiduna amuk numit humni gi matungda sibadegi hingalaktuna miyoiba khudingmak ki damakta aran khubam pibiba numit asibu miyamna Easter Sunday haina pangthoknaribani ayuk ki laison thauram loisinduna haujik nungthindasu miyamgi sakson bagi program congregational singing mafam khudingda pangthoknari numidang weramgi laison saba pangthoktringaida Numidangi ahaw atum mathel lukoi gi chagnen chanaduna Easter Sunday gi thoidokpa saktam ama oigedori Akaspani Ifagi Pawgidamak Longmai None degi agui kamai Numitasiga mari lainana Rashtrapati Draupadi Murmu Uparashtrapati Jagadip Dhankar amasung Pradhan Mantri Narendra Modi na laibak asigi miyam maruaina Christian lining chatpasingda yaipa paujel piri Hanagi Mukhyamantri Nongthombam Biren Singh nasu numit asiga mari lainana Christian lining chatpasingda yaipa paujel piri Social media da thagatpa mahaki paujel da Sri Biren nahai Easter numit asina lakpada miyoiba marakta machin manau oibagi nungsinaba amadi santi porakpa oirasanu Numit asina aikoi miyoiba da khangba kanba amasung thajabagi wakhal lamjingduna anauba asa amasung afaba wakhalon gi lambi adu takli hainasu Sri Biren nahairi MLA SS Olisnasu numit asiga mari lainana miyamda yaipa paujel piri Sanama hijam gi matangda jati thaki mifam ama ngasi nungtil Imphal gi GP Women's College da pangtokani International Sanamhi Association na sinduna pangtokpa mifam aduda hanagi mantri L. Jayant Kumar Singh amasung Association gi President Chapam Bhaigyan na chingba saruk yagani Thauram aduga mari lainana Sanamahi lining na takpi tambiramba Singh kauba lairik amasu phongani Yelhomi Kansi Haiba Hiramda Indigenous Peoples Association of Kanglai Park Ipak na sinduna lem na layang bagi camp ama Imphal West Zilagi awang sekmaida laiba Kaujeng Laima Lampakta Haujik Pangtokli Camp asida ENT, Eye, Ortho, PMR, Medicine, Pediatric amasung skin gamari lainaba laina sing layangli Imphal West Zilagi Chief Medical Officer gi mieng makhade chathariba camp asida Dr. Yauna punna medical staff nipu mangarom na saruk yari Bharatiya Janata Party gi MP Singh Nishikant Dubey amasung Dinesh Sarmana Supreme Court amasung Bharat ki Chief Justice ki matangda phongdokhiba yetnaningai oiraba wafam adubu BJP na kanna yaningdaba phongdokpaga loinana makoina phongdokhiba wafam adu dolasiga mari leinade hairi MP ani asida asigoma wafam phongdoktanaba su khangankre Social media da thagatpa warolda BJP ki President JP Nadda na hai makoina phongdokhiba wafam adu BJP ga mari leinade makoi gi maranai gi oiba wafam ni BJP na madubu yaba natraga sagatpagi wafam leite Sri Nadda na makata na hai Bharatiya Janata Party na ainbu matam khudingmakta ikai khumnai amasung ain gi matung ina tarakpa hukum amadi wafam punamak dolasina ngakli mahang na hai laibak asi court khudingmak asi Ganatantra gi maruiba saruk amani amasung sangbidan bu ngak siannabagi achiat payumbi amani haina dolasina lawi
Wakaf Amendment Act ki kanabasinggi matangda miyamda ningtina khanganabagi damak Bharatiya Janata Party na ngasidagi laibak sinba thungbada Wakaf Sudhar Janna Jagran Abhiyan hauragani khongjang asi mathang thagi manga phawba chathagani machigi makhada BJP gi lusingba singam sung karyakarta singna Muslim singda khundaba mafam singda chatuna semdoklaba ek asigi matangda mamutta na khangangani tabiriba pawasi Akasbani Imphaldagini Jammu Kashmir gi Riyasi Jilla da ngarang Bajra tabagi thokdokta miyoi ani sire amana sokle yawamade hameng nipuramsu thokdok aduda sikhre hairi siriba miyoi ani amasung asokpa miyoi adu Riyasi Jilla gi Dharote Khuldagini asokpa adu laikanari Rajouri amasung Poonch Jilla da nonglei nuksina uhai wahai amadi mahi marong kaya amangata thokhankhre yum cha marom amadi school building kharasu amangata thokle hairi uwa amadi electric post kaya tubadagi maisu phangdre hairi Saudi Arabia gi numit nini gi khongchatta Pradhan Mantri Narendra Modi Jeddah da leibak pokpa numita thumgani masi haukiba sahi ni phurom asida Bharat ki Pradhan Mantri amana sohor aduda chatpa ahanba khongchatni khongchat asina Bharat amasung Saudi Arabia gi mari singtha ningai oiba mawngda phagat hangani America gi Uparashtrapati J.D. Vance numit marini gi Bharat khongchatta hayang New Delhi da thunglaragani Mapal Thoram Mantraloy gi chero lamana hai masi Sri Vance ki ahanba Bharat khongchatni mahakna Pradhan Mantri Narendra Modi ga hayang unagani Uparashtrapati amasung mahaki mihut kangbu gi khongchat asida Delhi da natana Joypur amasung Agra su yogani khongchat asina nakal ani gi marida khumang yangsilakliba amadi makata na paikhat kadaba thabak singi matangda kupna khanabasung amhallagani laibak anina lamdam gi amadi malem gi oirakliba phibam gi matangda su makhoi gi oiba mort sing phongdok nagani Delhi da ising phangdabagi awaba mayok nariba adu kokhanaba lokhatpa maruoiba khongthang ama oina Mukhyamantri Rekha Guptana Burari gi Nirankari ground dagi ngasi GPS yauba water tanker lising ama hena lamthagani tanker sing asina ising phangdabagi awaba mayok nariba amadi pipe ki sing yaudriba mafam singda ising phangangani Delhi gi water mantri Parvez Barma na hai Pradhan Mantri Narendra Modi gi mipum khuding makta ising phangan bahaiba wakhalon adugi pandamda sarkarna kathokpaga loinana thabak paikhatli Delhi da ising phangdabagi awaba mayok nerba du kokhannaba sarkar gi maikaidagi paikhat payaba thabak paikhatkani hainasu mahakna hairi Tarat suba Civil Services Day ga mari lainana Pradhan Mantri Narendra Modi na hayang New Delhi gi Bigyan Bhavan da civil servant singda wangangani Magna afaba lengak shasan gi damak piba Prime Minister's Award for Excellence su yantokani kumsi chahi gi oina tongan ba category singi mioi taratarukta mana asipigani Kendra gi Selthum Mantri Nirmala Sitaraman gi America amasung Peru khongchat ngasidagi hauragani San Francisco Stanford University da pangtokpa thoram amada Srimati Sitaraman na wangangani amadi tongan ba official singasu unaduna wari sanagani Indian Premier League Cricket ki match ama dengan si Chandigarh da Punjab Kings ka Royal Challengers Bengaluru ga nungthel pung 3:30 da aduga atopa match ama dana Mumbai Indians ka Chennai Super Kings ka numidang pung 8:30 da Mumbai da thengnaragani Manipur Veteran Football Association sinba kulhum doisuba Challenge Cup Veteran Football Tournament lisingani kunmanga loisinbagi thoram ngasi Imphal West Jilla gi Takel da leiba sai NERC Top Ground Pangtok Lagani Thoram Duda MLA Singh Laurembam Rameswar amasung TS Arun Kumar Singba Saruk Yagani Aroibada Maroiba Pau Amukhana Prabhu Jishu Christa bu cross ta pangting dona halabatungda amuk hingalakiba numit Easter Sunday gi palan thoram ngasi malem sinba tungbada pangtokli BJP gi MP Singh na Supreme Court amasung Bharat ki Chief Justice ki matangda phongdokkiba yanadingai oirabo wafam adu maranai gi wafam ni dol gamari leina de haidi Work Amendment Act ki kanabasing miyamda kanghanabagi damak BJP na ngasi dagi leibak sinba tungbada Work Sudhar Janna Jagran Abhiyan hauragani amasung Jammu Kashmir gi Riyasi Jilla dangarang Bajra tabada miyoi ani sire amana sokle yawamade hameng ni phurom su sire Paulo jare
आकाशवाणी इम्फाल संदूकचेरी रेडियो लीला हल थौरम ताबिरिबा अमदि मित्येंग ताबिरिबा मयाम पुमनमकपु पुष्परानी लाइसोमना अमुका हन्ना तरामना उक्सरी लांथोक्सरी ngasi नुमाइजि नुमित ओइबना अंगांगी थौरम अखोइगी कॉन्टेक्ट नंबर हांगदुना थमजरे 7005707808 नंबर अमुक्तंग हना 7005707808 नंबर असदा कॉल तौबिदुना अदोम अदोमगी इचा इसुसिंग अंगांगी थौरम असिदा सरुक याहनबियु अहानबा कॉल लौखचगे ngasiगी लोइनना लाइव चाट तलेंसिन बिरकलिबा तोंगान तोंगान बा प्लेटफॉर्म दा थौरम ताबिरिबा मयाम पुमनमक थागचरी इबुंग सोमेन चौग्राकपम इमा सुसला इबुंग अंजन रोशनी कोइजम उदब कुइरे पाबुंग जयंत कुमार तरामना उक्चरी इमाइबे मनिंग थौखोंग इमामेम चौबी nganगोम इचे सादोपम बिजिया गीता अमोम सर रोबिंद्रो इमा सनातोम बिनावरेम थागचरी इबुंग जितेनिंग थौजम निने बेमन नावरेम ना थागचरी फेसबुक लाइव तले बिरिबसिंग कॉल लौखचगे अहानबा हेलो 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 तारब्रो कैसे कर तारबो हेलो हेलो तारब्रो तारे कईगिनो खुमद्रिदुबो अदो करी ममिंग कौगे तारे मिस करी ममिंग कौगे तारदी खुमओ हेलो हेलो कईनो तौइजिबो तारे कौवे करी कौवे करी कौवे हाइनो हेलो तानादी ताबिदब्रो कौसी पाइदे चलाई रेबी सराय रेमबी क्वाक्सी फाइदगी करी तौदोइबा राइम सिदुइरो औ हौरो हौरो 燕星星又扎子，燕星星又扎子，妈咪那个呀洞里吧，洞看那个泡子吧，米大你那看故事，大你那看故事，嗨那么的贵了嘞，嗨那么的贵了嘞，我太多爸爸又扎个，我看到把阿鲁个。iron bagi mahal sidi kawande iron bagi mahal sidi kawande thank you miss सराय लेम्बीगी रैम श्याम फजग्रे कनाना तंबीरिनो रैम सिबो hoi miss na मिस कई ममिंग कौगे मिस की ममिंग खंग्ब्रो khangde खंगदे
Kaigi. Hayang school sa pada hangu ko. Miss ki maming kari kauge na hanggadaba ko. Miss su sarzo maming loy hangadaw ne ba? Class kya karage? Class pinuzari. Hayang wai chawr kayo oy ni? Police. Police oy dui ba? Pare dudi. Hello. Hello. Good afternoon. Good afternoon, miss. Kay maming kauge call tawray si bo. Khongjong mama siba. Punsi ba? Kay jang sare punsi ba? Iron ba. Iron ba chare? Ado punsi ba di kari tawdoy no ngasi se? Isi sajare mera. Isay saktoy ba ko? Hauro ado di punsi ba? Bong hora sana taloy nang gikhong vi makhonda. Monya lakwa ilang kawan mai githaway kang panda. Ambala sana na yom sana patki iayda. Nong javida lấy từng hi tôm nong khalon na puramba. Yong jage en jage tak lo nang gi nong silik lam do. Ubiyu baloi na malem lấy chim thung na bu. Yekage nong lấy công tai loi ja ma su. Bai khino lo khino malang tat tam nang na bu. Sela di nang bu kum ja ki biksu. Kai dom lo nang na pa mela basu. Sela di nang bu macam ki biksu. Lipi yu nang na tiron du masu. Sargagi malingum mahona biriga sekla sayondo. Gau khongu na pagoda hudo biba sekla sayono. Jum tari balay tingi mapola na hunalo na lakpada. Kabuk taralak sa ginusigi saigo na dam na ilat iba. Kung bahay na ingay, nasikada laki, oy ilag na jaragay. Nasipata tilage, yaw jage, en jage, taklo nanggi, nung silik lamdo. Uliyo, paloy na malem, lay chintong na bu. Yet jage, nong ni kung kaloy, kum jamasu. Oy kino, lo kino malem, sa tam nang nabu. Sela ginang bu kum jaki biksu. Kai dong nang na pamela basu. Sela ginang bu macam ki biksu. Lipi yun ang natiron dumasu. You miss. Wow. Punsiba isay se kanana sakpano. Kangbra. Kangi miss. Kanana sakpano. Janing thawna. Janing thawna sakpa ko. Ado punsiba isay tambra. Tamde miss. Tamdiye. Tamoydro. Tamninge. Tamninge. Kanada tamne dudi. Sarjemsta ko. Asengmagi apawba se sakpa mo oiningbra ne. Oininge. Adudi apamba lambi na satkadabani haibado oja guru mayamna haibado ko. Pamjaba sinphamda thawai yaungna hotnagadabani haibado khangedana ko. Punsiba sahi kya sure? Sahi tranga sure. Sahi tranga sure boko. Hausi class kya no kari se?
class. Class kaya no kari se? 7. 7 kari boko. Mm. Adudi punsiba saisak po iningabani isaygi lamda laybo oza mayam ga ko sergeants khata natraga su atop oza mayam layga su loi tanaba yaibo ko. Hoi miss. Kano hotnarasi ko adudi. Matam manghandabida. Hoi, Yare miss. ko. Thank you, miss. Welcome. Thagachari mayam punsibadagi sai fajaba amsu taminare. Makha tarakpa kolar da mukhudong saba pijari. Brajeshwari Sar Ranabir Thoiba Singh Ningthibi Ibung Anjan Ima Bimola Taram Naukchari Thagachari hana pumnamakpu Ima Bima Ningthau Khong Kes Amujau Khuman Ibung Amujau Busu Taram Naukchari Nungsi Thoiba Thagachari hana Silpa Sapam Iche Singthaminausa Ibung Nimai Kundrakpam Ima Sumati Laishrom Taram Naukchari Mamem Chobi Namita Pabung Zenta Ibung Somen Laibiri Basing Thagachari hana Pungning Thogat Minasi Iche Singtham Inausa Taibangan Bi Mangang Taram Naukchari Ayambana Wina Angangi Thoram Gahairaga Nahawai School da Karida Jahi Hui Tara Mathui Tara Mari Mangagi Dugi Angang Singdom Tanate Wahong Radio Gi Diamond TV Gi Hauze Saru Yari Bangang Singsi Amna Nauriba Jahi Mari Manga Hareiba Ahum Mari Manga Swai Delay Bangang Tani Saru Yara Singse Do Angang Pani Makoi Gi Talent Mayam Nungai na Tamina Si Angangi Kumhai Yang Banungai Hari Bani Natra Dona Mathangi Amuk Lokhachage Hello. Good afternoon. Good afternoon. Ado radio laida hayu ko mamada. Radio do laida gro kitang laida gro. Tarabo. Tara. Kay maming kauge. Kay maming kauge. Nang maming kay kauge. Ado may haiba yadi. Miski maming kari kawi hanggadabane. Adala Lucky Saiban. Kay no haijibo. Call tawre ise kari maming kauge. Lucky Saiban. Lucky Soibam. Kay lamdagino. Magtuan Kunja. Ado Lucky isay saktuiro. Sayang Tidune. Sorry. Hauro dudi. The name of my story is The Clever Crow. Long ago, there is a mother crow and a father crow on a tree. The snake lives at a water of a tree. The snake ate up the eggs. When the mother crow left, the mother crow was very sad. The father crow got off run. He said to the mother crow, "I a king cat to bath in the river because he said and cried to our tree." When the mother crow, because he said, the geese man were at the house. Sing the king's ran, the snake ran away. Lucky gi sayang sibu kanana takpirino. School gi miss na takpirine bako. Ado haujiki Lucky na thiba sayang du dane. Tabro. Taye. Father mother tree gani yaw du kai haino khangbro. Kari haidi nom ta haido mune mayam dam ta khanga tahanjine.
Father di Papa. Mother di Mama. Three na kari. Miss kay haidu. Three na kari oiduino. Aduro. Sayeng do. U ne bako three na. Yam khange lucky se. Class kya kare lucky? Nursery. Hay hoy chawra kai oini dudi. Police. Police oi dui ba. Police oi radi kai daune na hai ba. Aduro. Police already office thabak tawni. Police oi radi office ta thabak tawni ya. Mi phatabat phani. Mi phatabasu phane bako. Aduga maming isalaga dagidi jail da thamjillaga ko. Thabak tawduine ba natra? Yare ko lucky adudi. Kana hai ba? TV da thore. TV da thole a. Phabu aseng bai phajabra ne. Phajai. Ano tu uppe. Adudi thank you. Yare ko. Welcome. Mathangi collar ama mu lokhasage angana nei sala thaname. Waga ngam leiti. Hello. Hello. Good afternoon. Loudspeaker thadok pro call tawrai sibo. Hello. Thadok te. Adudi radio anak phone tawriba manakta radio tharaga thambro. Thamde. Haujikti yare. Call tawrai se kari maming kawi. Hello. Incoming voice call from Sangeeta Yariko. Live call se tat khre. Hello. Hello. Tangan pa ra ke. Pahen biro. Hello. Good afternoon. Good afternoon. Kay maming kauge. Kabita gawas. Kabita. Kay lamdagino kabita se. Kay pagkong lagi. Ado kabita sayreng tiduro nga sisu. Kay hai ba? Sayreng tirage. Horo horo. Kwenjeri ina Manipur sing with Soyubi, Doyan Lang Siri, Asang Fuzel Genji, Pantata, Torenbi, Seri Pantari, Nishino Willie, Manu Naibi, Marivan, Sorry, Bibi, Kayambele, thank you. Yam phajaba sayreng ama tidore kabita kainjang sareng asi. Kangsoi iromba. Kangsoi ga iromba ga chare bako. Adudi mathangi collar da mu khudong sa pigrasi ko. Thank you. Welcome. Thagachari maya pumnamak. Isilang lento na sem ibung joy marang them nawa nakhoibu nusiba nakhoi se ngasigi mirol ekhoi gidi asani tunglam chetki yumbini nakhoi gi thaunana ekhoi gi pangalni soiphade nakhoi se oira u mithoi mihenba khunai sigi achangba pari imo wa phajaba sayreng onthokpa dum yare ibungi thamoi gi wahai pareng khara se thagachari hana ibunganjan misna do chairak toy boining dra call torok toy mande da ibunganjan isai tambi ba lakti na ni phagi tor hai badu dai bo ko pakhatana
Marco Ningthozam Taram Nokjari Babung Zenta Ima Lata Yengkhom Thoiba Thagachari Anana Ima Bimola Ning TV Thagachari Sarbizoi Ima Ibeman Hidang Mayum Niki Kaka Thodam Oken Taram Nokjari Kaka Lashwam Radha Eke Jingjing Taram Nokjari Sarkhurom Robindro Ibung Somen Chograkpam Sithoiba Thagachari Pumnamak Ibung Nial Naurem good afternoon Ibung Busutaram Nokjari Facebook live Telebiba Thagachari call Lokasage Mok Mathangi Hello Hello. Good afternoon Good afternoon. Kay maming kauge Libya. Libya Libya se kay lamdagi no Ukhong Sangdagi Ado hausi Rebiana Sareng Thi Duira Isai Saktuira Kaidaudoino Isai Saktoine Adudi Isai Hauro ko Libya Maranaiba Wang Malana Chalaga Iranandalaga Malan Karaga Vangaga Lakaidaman Dinusivado Aina Laikan Ladanungu Osh Jugi Malang Si O Tigerland Migration Writing Nova Thank you, Miss. Kay kino Libya isay loibaw saktrize Isay mayam hayraga karigi isay do loibaw saktri no haiba Ha Kay haiba Libya Kay dawe ba Pakhat kibagi Ado nga hangay miss na pakhat pa yade hay dudi hayangay di pakhat larunu ko School da miss soy saro mayanga wari sanabada ubada pakhat prane pakhat tabani da ko Dumay tawdana hayang kay di Isay sakpada pakhat pa yadre ko Ado Sylvia class kya kare 3 kare kay school da tambano Imada Ima se kari hay no Darshan Model Academy. Ado hayeng wai jarga Sylvia di kay oidu ba Ha Hayeng wai jarga ne Kari oidu no hay ba Doctor oidu ba Okay like yam parage Like na Mayam paye kay kay hayre dudi Ahay ba khara hayra mune mayam atay ju like pa na ba hay na ba English Manipuri Hindi di Social Science Hindi zo hayra bo Net Luka Hindi di khara gara watli ba Ka khaga amta haytri bo Hayra Adudi haytabagai haynaba kaidawni Pabatay very good Adudi parasi ko Aduga mathang isay sakpadadi kaawba yadre ko Yare adudi Hello Angang pahan biu isu om ta pahan jara ke pahan la na macha na Lao Hello Kay maming kauge call pairay sibo Sintangambi ay bro ming sibo
Tadre. Sintangambi. Tara bro. Kai sakrage sibo. Kumgidre. Sintangambi kay lamdagino. Sintangambi tara bro. Kumde maramok teda. Inspector tayay da haidok patare. Kay daw doy ba? Hello? Hello? Hello, Miss. Angang tabel. Fine view. Hello? Hello? Good afternoon, Miss. Good afternoon. How are you? My name is Angkombi. Changkhon binungari bro? Nungari. Nungari ye? Kainjang sage? Irombaga, salaga maga, chapurka marienga. As adu loy chaba haibra ne? Hey. Hayya. Pare. Adudi rhyme sauro. Baba Bensi, have you any wool? Yes, sir. 3 bags full. 1 for the master and 1 for the deaf. And 1 for the little boy who lives down the lane. Me. Loira. Yam phajai. Thank you, Miss. Welcome. Adudi mathangi collar da mo pithokraji ko. Hello. Hello. That's a phone. Pyro. Good afternoon, Miss. Good afternoon. Kay maming kauge. Lamngan bise kay lamdagino. Thangmay bandagi. Ado lamngan bi kay daw doy no isay saktoy ro. Sayreng thi dui ba ko. Ado di hawro lamngan bi sayreng. Jagoy pali ay koy na do yay ojana donยืนมาคอนยืนทุกมาคอยจับของทางคนเดินผ่านมาคอยตรงผ่านโดยนี้ลำงานบิคลาสक्या कारगे तू क्लास 2 कारे बको का स्कूल द तमिनो हेरिटेज ता को hay ngoài cháu cái oi ni lam ngan bi di cái hay ba hay nurse hay ro cái hay no doctor oi ni ya doctor je kanana mama hoi bu bo ina doctor oi han ni hai baro natraga na lam ngan bi no oi ni ngi ro Ando doctor already kari tauba tare kai hai ba ha mi layeng duine bako ando doctor oi dingai da kai tauni hai tare adudi doctor oi na ba kai tau duino kari mi ana ba yeng duine bako adu doctor oi di kan da di kari tau duino lai yam pa dau ba lai yam kan na pa dau ba
doctor oiba phangnaba ko oiba ngamnaba ꯎꯝ kawba yadre ko ꯑꯥ hello Hello? Hello? good afternoon Good afternoon, Miss. kay maming kauge Khangabokte Miss Nane. khangabok-tagi Miss Nane oo adudi aiju khange aidi khangbro Ha. aidi khangbro Khange. kay maming kauge Ha. aigi maming kay Miss. maming di kari Miss ki maming je kay kauge Ha. ho Miss na tabro Taye. taye Miss ki maming khangabra hangine Pusparani. pusparani ne chumme ado ngasi kari isai saktoino Ha. kari isai saktoino ngasi jibo Hatu. hatu hauro adudi Hatu tekino. Sihi manam tukadi. Tabi kujeng pabala bekitanu. Kamba sapa kungani. Insi tiran manaida. Tabi kujeng paningadi. Kamay matukadaino. Hatu tekino. Sihi manam tukadi. Tabi kujeng pabala bekitanu. Kamba sapa kungani. Insi tiran manaida. Tabi kujeng paningadi. Kamay matukadaino. Pungida larang si pungida larang si pungida. Pono lagi pada berasa dalam pono pono kami karena mula nahal karena huye kiba kena nanya takiba pakan kamu itu kaba upet kapet yang lalu koromat kini kapan sentra pangu tabat taman Lai ta tai bami thamoi nunda hatulekre lai khoi mu sangu thamoi pira dikarapini panjabanatte nungsije aikha panjabakanana nungsije. Thank you. loisilaba kay insang sagi Miss na Ha. kari insang sagi hawai ge irombaga chare boko hawjiki sai do kanana saino kanana sakpano hawjiki sai do khangbro khangdiya karigi khangdrino maram moktridu kaigino khangde chichena tambibane chicheda hango ko adudi hoi hawjiki sai do kanana sakpano na hoi mathangdadi khangdadi sauduini ko hoi yare ko adudi hoi hawjikangi angangsingdi buko ikai zaida anauba phongai ba anauba tholai be seising anau khitang hawjik tholokpa natrasu sahi ani ahum jigi mamangda tholai be seising ni akoi boda ngange da amta ngamde buko moidi yam lai ngange anun ikai zai aijin hello Good afternoon, Miss. good afternoon kay maming kauge Thoiba gi lamdo kari haiba Wangjing. Thoiba kari tawdoino hauji
ngasi sareng ama thiyage. Saireng thiduiba. Horo horo. Hapun kanglambi laibak pundi kanglambi ising yamna khaurange punda thamba isingdi yamna ingi hawido ising yamna khaurange nangi ising ayingba khajiktabu thakjage. Thank you, Miss. Thoi thoi ba class kya karai ba? 3. Class 3. Kay school dano tami se? Catholic School Kanchipurda. Yam nungai re. Dudi mathangi collar da mu khudong sawa pirasi ko? Hoi. Thank you, Miss. Thagachari ima NG Sumila, Taram Nokchari ima Susila, Padama Devi, ima ibe maning thaukhong, iche loli maibam. Thagachari se Sara Nabir, ima Bimola, ima ibe man, Thoiba Singh, Guiding Lupan Mai, iche ibem chaning thauzam. Ibung Anjan, Taram Nokchari, Thagachari, Ningthibi, ibung Somen Chograkpam, Imasna Tombi Naurem, Selang Linton, Thagachari, Mayam, Babung Noni Murang Tem, Babung Usitaram Nokchari, Facebook Live Telebiri Basing Madame Nasaki, Thagachari, Nong Nalexin Birokpa. Hello. Good afternoon. Good afternoon. Kay maming kawi. Nisikanta Sem. Nisikanta Sem se kay lamdagino? Oksibay maning lekay. Kwaksify maning lekay dagi. Nisikanta kari tawdoy ba? Isay sakto. Saireng. Saireng thidoy ba hay ba? Hoi. Horo adudi nisikanta. मछली जलती रानी है जीवन पुष्पा पानी है हाथ लगाया दल जाती पहाड़ की तालाब मर जाती. Kauthokrabo nisikanta. Fazana ning Loira. How's it to Loira Brana? Hoi. You say you in a Matema Solo. Kang hold it. Very much from door. Kala iko bigya sakhi khana chaina ye na suna mapilarik tamina khi tande mande dande kina akan dana ason babu yaibi Upay later. Shoot. Lord. Tarabo nisikanta. Miss Kaugare. Adu kauri du kay gino kang bra. Tabro nisikanta. Sakta ba kuy bagi. Adu saireng kauri dudi kay gino? Kau ba je? Saireng dudi mate oibay na. Mate oibay na. Ado kaugalan ba je? John jang da bagi thawai ta na. Yeng da bagi pa da bagi sak da bagi su oidoi ne bako. Tarabro. Mathangda fajan taurage. Hoi. Ado class kya karage nisikanta?
one Class 1 kare. Kay school da tami? mother's pride Hayo ay chawra kari oidui ba? yes IS oidui ba? IS oidui ni haraga kaigi laik mayam padrino? Pabro? Padaman? Hantak narui ya? Hoi. Oh, ado hojikti naba farabanina school dasu ojana takpa phajana tagadaba aduga yumdasu tuition mafamdasu phajana ojana takpa taraga hotnagadawba ko natradi hayeng IS fawroiduineba ko yare ko do mathangdi sei phajana saklo ko Hoi miss thagachari mayam pumnamak Mathangi collar da mu khulong jaba pijari liklai taram nokchari Madam Santi bala thingu jam nauna lengsin birakpa Hello Tara bro Khumau ko sasa khumau ko natradi specta tayai tharak sani Hello Kai maming kauge Maramok teda Good afternoon Kumo ada thoibi Thoi bara Ai khalli thoibi nate thoi boiram do male na khalle ba Tarabo Masi lam khumde maramok de inspector te tharake khangni Tan ganu kumo sasa kumo maramok pani se Hello Miss Sairo Ma Amuk tawbiro haidi mayam tarimnina gap yam layersu fazade aduna thagachari chakpram ingoba collar nupa do angang ni duna isa do ichan do na haibani phajani ko Iche mabem kaksing ima soibam sila good afternoon pabung jenta thagachari hana la telengsin birakli basing Iche romita sanasam Kingba taram nokchari ima kuma bimalata Hello Good afternoon Good afternoon Good afternoon haida badurong hamuso Call tore se kay maming kawi Misia kari lamdagino Kakching khunjai lekai dagi misia kay tawdoiba Saireng thidoiba ko Hauro adudi misia Telangka wangna payu telangka nangna wangna paraga anga akoy nungaijay Nusina kana sitlingay aeroplane gi matagum wangna payu telangka lore miss Misia ado isay di haitro Haya Isay matem salo uyenge dudi Kayam hay Ting nung mang nung narak mung song Uka waka unadagta Jarang kurang parusi Tinung gi hari tirusi Nong tong gi ising thak tu na Narak gi hejang bicarusi
우먼기 카이로의 콩쟁과가 람델 양바 단을 루시도레메 미시야 그 장사하게 옌통과 옌통바 이마이 뼈 하우브라 두디 하와야나 야옴 하웨 미시야 제 클래스 की आकारे है नो क्लास 2 कारे बको हाय वा चाव कई ओइदुबा साइंटिस्ट याम फरे सैसु है लेरमे सैरिंगसु फजबना थिदोरे अदुदी यारे को लाइक पुक याम पारगे पाई यामना याम पाए बको अदुदी मथंगी कोलर दा मु खुदोंग चाव पिरसिको थागचरी मार्को निंगथौजम इछैसु फजना है गीता चंदम इमा सुमिला इबुंगजोय मोरांगथेम इमा सनातोंबी लिखलाई कका लाइफ्रमरादा तराम नोचरी वसन ओइनाम थागचरी सरबिंद्रो जेबेमचा थोइबा इमा सोइबम सिला थागचरी हना हना या पुमना मथंगी कोलो खजगे हेलो गुड आफ्टरनून खितंग कन्ना हाइराउ ताद्रे मयाम अमता ताद्रे हेलो मिस हेलो हेलो कई ममिंग कौगे हेलो तारे तारे कई ममिंग कौगे हेलो मिस कई ममिंग कौगे आफ्टरनून आफ्टरनून सिंथांगंबी कई लमदगिनो लांगमैदोंदगी अदो सिंथांगंबी सही सक्तोइरो सक्तोइने हौरो हौरो दुदी ओ तारे बा सिंथांगंबी सही हौरो अदैदी चै पाइरानी तारबो रेडियो दोम दम मुथलो आयो ngasisu तेजे मुराले बाकी लेकिन के विचा दो पूरी न कई खजई दो सजरी न तीन दो सत्ते निवा दे दो सूदे नीता दे दो मप मुरान चौदी शिशलनी ओदी बोयांग का इलाया मनी अमंगलावी सोरारेंगी बाचा थाजमानो अंजुमी इंदे ताबो चंगाना सांगों चंगा अयनी मागी सायो लमेंदिना चिंगोंगू कुदी चिंकू बदी माकी कमोना जानते तेजे मुराले बाकी लेकिन के विचा दो पूरी में कई पजई दो सजरी में तीन दो सच्चे निवा दे दो चूदे नीता दे दो माप मुरानी चौदी नी ओदी दो मोरांग काई दो मनी अमंगन है सोरारेंगी बाचा थाजमानो अंजुमी इंदे ताबो चंगाना सांगों चंगा अयनी मागी सायो लमेंदिना चिंगोंगू कुदी चिंकू बदी माकी कमोना जानते तेजे मुराले बाकी लेकिन के विचा दो पूरी न कई पजई दो सजरी में तीन सत्ते निवा दे दो चूदे नीता दे दो माप मुरानी चौदी नी ओदी दो सिंथांगंबी की सही से कनाना तंबीरिनो अमुक सुताद्र माले तोइजे
ai amta hangzararoida angang sing kaino tawraga sum mayam budi taning ini bako koine kaino tawsu tum taning po idana do hek radio koi call check phangraga di bako radio do inak ti kitang thaptok piba angang da su program koi kaino taw kan da nuai ta bu thoi ni bako haji sonda na wa ma pasonda na mau ta ba ani thona sum wakhal do kan translate lidana ko aduna mayam leibiriba sing na hai tare mama mapa we sing ahal laman sing na radio manak te kitang lap thon biu Sir Gopeshwar Sanabam Taram na ucheri mangal guru mayum masana tombi naurem Madam Santibala thinguzam thingnam yai khomba maitei isai di hai du wari chana da use kaimta hangau dai tare ko sai ju phajara sa e ngang do sai radio do nakana thara thamadi huzik ngang ibwa se ngahaki matungda minute ama muki maya laira kanda sonda radio da mu lakane bo ko aina ngang ibwa se aduna ain sonda phone da hairai do ta da radio da hairak ko do huji hairai bo ninda adune bo khumi se angang da natte bo ko mayam thokre da ko viral ga mayam sar khre da ko sai horo ara ga sai sha amaga iromba chai do ado hi hek thoi aduna mayamna program da loina ma ahan gi oirasu ko saruk po hek yabiraba call bo hek phangraba radio manak te dum sen thokpiro radio do ta launa hogat pa pharak taraga su radio do volume do dum leida biro do wari loira kan dum amung lekhala ta biu dum la ane bo ko hello Hello? good afternoon Yeah, tell kay maming kauge kaya wang sai cái gì? Này thành ming do phajana ming do đầu naurem kari haiba ming do khatang hairo Thanil. Thanil Thanil nungari bro di kaino nungari mi sai daw ba Miss Ngai. ado Thanil kari tawdoi no hojai sei saktoi ro Sayang thi du. chayeng thi dui ba hauro ko tu di Lung sao tu ang mo. Cái mà tất cả họ không đi đi thôn đa nó không có làm không có gì quý này là tốt hơn gì có là vật gì thank you Thanil class kya karage one class 1 kare ba ko kay school da tami ba làm gì mà tâm hayeng wai charaga kari oini doctor oini doctor oina ba kari tawni hai ba larik mayam pani thawai yaung na ko thawai yaung na larik hotna gani maram mok gani gyan ta ba mi oi gani natra maram bu mok prane mo e lam hen li hai ba tai da hai jen nai ne ba okay adudi phare maram mok pa gyan ta ba doctor Thanil oina bo hona tare ko dudi hoi phare Sema bem kak sing taram nok cheri sarobin maitei khumujam thagat cheri ima promo live from nongno lengsin birak liba sing live ta lebi ba sing thagat cheri hana Facebook live ta kaka samarendra hi gurjam nongno lengsin birak pa good afternoon Toksom Nausa, good afternoon. Cha sing se yam haire ta ba dum nungai na do pre
kaka Samarendra ngangi thorum tabu nungai nai bi dei thagachari kaka iche into hoinaw thagachari Facebook live ta lebiri ba pumnamak pusu mathangi call ama muk lokhachari. Hello. Hello. Good afternoon. Good afternoon, miss. Mingdo kari haiba? Tiksam lai pung lekai lapalak pung Silpa. Silpa nungari bro? Nungari. Nungari. Kainjang sage? Chamthong. Chamthong. Ado Silpa ngasidi kari say tamme? Nongma haibado. Nongma haibado tawbado? As adudi Silpa haro ko? Mayam loina tanaba fazan saktharo? Nongma haibado. Nongma haibado. Kaidangai no lang tawba. Nongma haibado. Nongma haibado. Kaidangai no nungsiba. Nongma asam haki. Nongma wana kanki. Nongma asam haki. Nongma wana kanki. Ngai badawarabi angaubi aini. Nongma haibado. Nongma haibado. Kaidangai no nungsiba. Kaidangai no lang tawba. Uning bana lang tagnarita. Ning bana kaurang laba. Nuza oibi aigi thamoy se. Uning bana lang tagnarita. Ning bana kaurang laba. Nuza oibi aigi thamoy se. Chait narabang nangi wahayduna. Pirare chaina khangfam khandana. Pirare chaina khangfam khandana. Nongma haibado. Nongma haibado. Kaidangai no lang tawba. Kaidangai no nungsiba. Mi pai halawa kalasi taglam dena chatpadi. Ngami nang siyam na ngami nang siba. Mi pai halawa kalasi jenglam dena chatpadi. Ngami nang siyam na ngami nang siba. Nongma di soydana. Wakini Yesu tanjama. Lagdagi ko kulang damalona. Lagdagi ko kulang damalona. Nongma haibado. Nongma haibado. Kaidangai no lang tawba. Nongma haibado. Nongma haibado. Kaidangai no nungsiba. Nongma asam haki. Nongma wara kanki. Nongma asam haki. Nongma wana kanki. Ngai badawarabi angaubi aini. Nongma haibado. Nongma haibado. Kaidangai no lang tawba. Kaidangai no nungsiba. Kaidangai no lang tawba. Thank you, miss. Wow.
Silpa gi sei wow tare yam phajare Silpa mathang da sui sei phajaba ma mu mayam da tahan si ko du de yam nungai re Silpa Yes. welcome thagachari ngasi gidi ko lo khajararoi mayam Silpana roiba call oizarage haujikna angang singi kumhai amu mayam taminagre duga pung ahum makhai tarakpadana mu nahan waigi angang haujikina ahan singi wari amu taminasi nungaina halon gi tharumda mu saruk yaminasi thagachari mayam pumna mak ise ima ichal leiba mayam di call tarokpada pakhatpana isei sakpa ngamdrena haifet horama tokhibsu mayam yawi ko ado ngang singse yung ako'y nabaw sakpa haitaba isay may ama masagtore haitare thagachari may apom namak ngasi thorom sibu tongan ba platform da tabi yang biri ba khuding magpo hainingay leita na thagachari kaka radha mangal guru mayum sar numay tempremananda ima pramo laishram ima susila saranabir Pabung Jenta Sar Robin Maitei Khumujam Madam Santi Bala Thingujam Thagachari Hana Hana Burjesuri Broken Heart Ima Sanato Binarem Sar Robindro Ima Rosmani Endrembam Padama Devi Thagachari Ima Bala Konjengbam Yang Sinbirak Liba Pumnamak Thagachari Se Salata Sarungbam Ima Sumila Makha tarakpa thoramda pungningi warol thoram amuk saruk yaminasi Sir Jiban Kumar Konthaujam good afternoon Thagachari thoram sida saruk yabiraktana comment phajaba ama thambiramba Madam Renu Ima Bala Thoiba Singh Hana Thagachari Somala TS Pusu Thagachari Lunana Facebook Live ta lady basing Iche Indu Kaka Samarendra Yung simbirak lumba comment pibiramba like tawbiramba share tawbiramba Namak Pusu Thagachari Masigidi angang itharom matang aswada loishinjare Namak po amuka hana pusparani live from na Kurumjari